Ngasigi oiba tongan ba pes karagi posting collection tawdringegi mangoinana nungthil pause ki sipung ama oiriba pandamdagi lakhotjaraga Manipur police na state asida illegal Bangladeshi amadi Pakistani national sing leibra haina thiba haukhre haiba wafam asina ahan boini miyamna kudol tamzagi amadi video sibu meng tabiri punumakpu loktak mapau updates ki mekaidagi taramna okjabaga loinana ikai khumna butchari Jammu and Kashmir gi Pahalgam terror thodok matung India government na lokholakpa thorangi manung chana Manipur police na state asida kaina changlakpa Bangladesh machasing amadi Pakistani machasing thibu humbagi thabak sathaba haukhre PTI gi pau matung ina Manipur police na ahanbo ina thibu humbagi thabak survey and verification tampaki tongan mafam sing maru oina Lilong Minuthong Kokta Mayang Impal Sora amasung Kairang da sathaki Manipur da valid visa natraga inner line permit ILP yaudana unauthorized oiba maongda foreign national sing leire haibagi intelligence ki pau phangbadagi Manipur police na thibu humbagi thabak sathaba haukibani thibu humbagi thabak pak sana sathanaba Manipur police ki makok thongba official singna police station khudingmakta khangan kibaga loinana thibu humbagi thabakta karigumba ain kaina Bangladesh amadi Pakistan masa sing leiramba thengnarabadi makhogi mathakta chapchaba legal action lokhanabasu khangan kre hairi amaromda Manipur gi ADGP office na thadorok parchol amada valid document paidaba Bangladeshi amadi Pakistan masa sing leibra haina thibigi thabak ahanbagi oina tampaki khandoklaba mafam kharada chathaba haure Manipur da illegal oina foreign national sing leiramba yabagi oithokpa lei haibagi intelligence ki pau phangbaga thiba humbaga thabak chathanaba police station singda khanganbaga loinana leiramba ka thengnarabadi makhogi mathakta chapchaba ain gi oiba thabak lokhatnaba khangankre hairi atopa makok thongba police officer amana phongdorokpagi matung ina verification process da phangba document sing ningthina record tawnaba police station kodimakta khangankre ngarang hal Gujarat thibu humbagi thabak chathaba valid document pairamdaba Bangladesh amadi Pakistan macha lising ama hena masak khangdokpa ngamkhiba adumakna maram oiraga Manipur da su thibu humbagi thaba asi chathabani official aduna makha taraduna awang nongpok namdam sing maru oina Manipur da ain kaina mitop changsilakpagi wathok chahi kyagi mamangjagi mayok naduna lakli mamang sahi 2024 gi December thada Manipur police na Imphal West ki manung chanba mayang Imphal dagi ain kaina changsilakpa Bangladesh macha kunngamapan phagat pangamkhi makhatana foreign national sing asida sasinaba inner line permit ILP pass amadi atai sasinaba document sing pairambada chenaba revenue department ki official su phaba laikrabani maru oina Pahalgam thodoki matung awang nongpok state singda ain kaina mireibak macha sing changlakpra haiba yingsinbagi akanba thabak chatharaki bani panba yabadi Pahalgam thodok matung Ministry of Home Affairs na India da leiba visa paiba Pakistan sing makhogi visa ki matam tha asigi kunga tareta matam lohenduna masigi mamangda India thadoknaba khanganba laikrabani amaromda hanagi chief minister nongthomam birenna ex thadorokpa warol amada mahakna chief minister oiringai matamda mitop miancha sing ain kaina changlaktuna leibra haina tigetpagi thabak kaya ama chathaki madu mahaki maranai natte state asigi miyamgi amadi tungi mirolgi damakni lamdam asigi mising yamjadaba yellow mising mitop miancha singi makhotagi kannabani ngasisu makha chathahaningi tungi mirolgi damak haina phongdorokli panba yabadi nongthomam birena chief minister oiringai matamda Churachandpur dagi ain kaina changlakpa Myanmar macha humbudraga manga phagat palaikrabani phagat kibasingi manungda nupa kunga manga nupi kunthraga manga amadi angang kun yaukibani hairi makhatana me ahumda pangthokadoriba miyamgi mifamda yellomi kanjanaba akanba warep lominasi haiba kokomi gi ofam thambaga loinana Pakistan amadi Bangladesh masasing thidokliba asigum Myanmar dagi changsilakliba illegal immigrants sing thidou haiba koraijam athobagi wafam thamjagi lakliba me ahumda sahi ani pharaba Manipur crisis haiba asida Manipur miyamgi oiba People's Convention ama Kuman Lampak ta bangthoklagani mifam asida miyam punamakna nongmagi sintha lepi duna saruk yabibaga loinana yellomi kanjanaba miyamgi oiba akanba warep lominasi haina kokomi gi mekaidagi appeal torokli wafam asi ngasi lamfelda leiba kokomi gi office ta pangthokiba pangwising unaba amada kokomi gi convener koraijam athobana phongdokhibani mahakna makatana phongdokhibada Manipur da ngasi phawasa tarakliba irang asi lakliba me ahum asida sahi ani mapung pharagani lamdam asigi yellomi oiriba meitai kaya masagi maramda saidangba ama oin leirakba chahi ani sujilakle oiriba phibam asi yengduna miyangi oiba mifam asida aikhogi oiba apunba warep ama launaba pandamsu thamli hairiba asigumba numit asi lamdam asigi tongan ba makhalgi sintha paiba singna nongmagi sintha lepiduna miyamgi oiba mifam asida saruk yabinaba
wafam thamladuna mitai khak natana lamdam asida khundariba kanglup purup singsu punna saruk yaduna miyamgi oiba wakhalon sing phongdokna bagi wafam su thamlakhi oidiba phibam asida India government ki makaidagi thabak amata pangthokpa udaba amadi lushinbagi phibam di lairaduna miyamda hena chamam nahalaga thamli tongan ba puruki luchingba sing lamdam asida lairiba akhangai sing IDP singsu punna yauraga pangthokka dawriba mifam asida akanba warip ama lahausi leibak mamai chumnaba honabada miyamna mateng pangbiu miyamgi hak phangnanaba apunba phirip ama lauraga India lengak taksin si haiki nakalamaromda pamuising na hangba uhangi pakhompiraduna kuraijam athobuna makata na hai India lengak na Manipur da thokliba conflict asiga Kashmir da thokliba conflict asiga yamna khenaba oina manadam miyengda yengliba asimak lebak thibani Kashmir da thokliba thodokta India lengak na athubada action lokhatuna terrorist singbu action lokhatli adubu Manipur da mapandagi sangsilakliba narco terrorist singna landarak badadi karigumba thabak amata paikhattaba asina Manipur da leidiba miyambu inthoklaga thamba lamjenaduna leidiba miyambu hanna yengbidaba nomagi chanaba khara piraga thambagi mongda chathaba amadi atopa state singda thokpa thodoktana prime minister masa chatlaga yengshinba aduga Manipur da noma phawa lakidaba asina hena miyamda sauningba helibani haiki mahakna hai phaminaraga wari sananaba honadringegi mamangda India lengakna horakliba irang asi kopna khangma mathau tai mai laithoktuna leibagi mahut thokliba issue asigi chapchaba operation puraknaba thodang lawgadabani Pahalgam attack ki matung India gi state kodi makta Pakistan amadi Bangladesh masa sing leibra khangdok naba lakholakliba khongthang asi apaba khongthang ni adubu Myanmar dagi sangsilakli illegal immigrant singsu khangdok naba mieng thamgadabani haiki miyamda nungaitaba chamam naba kaya ama poliba asi athubuda leptuna thabak paikhatpa matam oiri hainasu mahakna wakhatanam phongdokhi makha satharakpada National Highway 2 amadi National Highway 37 da potchai puduna lakpa gari Impal la thonglare hairi National Highway 2 amadi National Highway 37 da namdamasi gi tangai fadana nomada changra yadraba potchai puduna lakpa gari saniga humfu amadi saniga nipan hairiba lambi asida apanba yauduna pusilakre makhatana potchai pusilakpada khudongti bathokta nambagi damak chiningai oiba mafam singda security force na kanba section trang lokhatki Manipur district puna makta pamdaba thodok thokta nambagi damak singa masung tamda puna checkpoint chamanga tara hangduna achanong sing sek tawbagi tabak sathakre haina Manipur police control room na thadorokpa chirola mana kangalakli makha satharakpada nungthil pauksi gi sipong ama oiriba pauzel dagi lokhat charaga thamjagi India gi air space ta Pakistan ki airlines paiba thingkhre hairi India government na India gi air space ta Pakistan gi paiba thingna ba khangan ba haukhre kongthang asi Pakistan da base tawba terrorist sing na Jammu and Kashmir gi Pahalgam da terror attack sathaduna miyoi kunga taruk hat kharba matung Islamabad na India airlines sing Pakistan gi air space ta paikiba thingkiba asigi pakum oina New Delhi na lokholakpa kongthang amani hairi India government ki anauba kongthang asina Pakistani airlines sing na tangai fadana South Asia country sing da paiba matamda China natraga Sri Lanka gi air space ta paiba tabani haina source asida phongdorokli adubu Pahalgam attack tawkraba matung attack tarokpa yai haina khanbadagi Pakistani airlines sing mangjongna India gi air space sing da paiba lepa haukrabani official source amana phongdorokpada Pakistani jahaz sing India gi samudra gi hidangpham sing dasu changba thinggadabagi wafam su khanaba haukhre hairi makha satharakpada nungthil pausi gi sipong ama oiriba pongning kholdagi lokhotcharaga thamjage athauba anina laikidabada RPM ni kaikumnabu utuna awaba phongdokre ingkumja 2025 April 25 irai numit ki numidang pung tara tabada Indian Army amasung makhogi proxy ga thengnaba mayoknaba lanpham amada KYKL gi achangba miyangwi yo lanmi MYL Pathau second lieutenant Oinam Telhaiba Allies landaba chai kunthra ga taru apokpi gi ming Oranjit Leifam Uchiwa Torel wangma amadi KCP gi achangba miyanggi pingang lanmi MFL Lance Corporal Ahanchem Bisal Allies kanglai sahi kunga mapan apokpi gi ming A Kumarjit Laifam Khurai Thiding Jam Laikai Athauba anina Imaliba ki damak thawaina pontha pikre athauba anina ninga naba laichana Manipur ki ningtam lan chengda thawai kat khiba asibu yol gi kaikumnabu utuna RPM na awaba phongdok sari haina aina thingkraba laloluk asigi assistant secretary publicity bangkimna khuyek piduna thokpa awaba phongdok pagi cherola mana phongdorokli cheroladuna makha taraduna laikhidraba athauba ani asigi imung manung sagaina tai maruba pangsingi awaba dasu RPM amasung masigi lanmi pelena saru ya jari hairi laikhidraba athauba anigi thawaina Manipur imagi tampakta ingna chikna potha aduna laiba oishno hainasu cheroladuna makha tari makha satrakpada aroibo ina kangla pawdagi lokot chadaga thamjagi Pahalgam terror attack ka mari leina security meeting sing pangthoknaba semsakre hairi Pahalgam terror attack ka mari leina Prime Minister Narendra Modi gi liching makhada hayengdagi tongan ba security meeting sing pangthoknaba semsare hairi NDTV gi report amana hai lebak asigi national security gi warep launaba khwaidagi wangba committee ama oiriba cabinet committee on security gi mifam
ama hayeng ayuk pung 12 tabada pangthoklaba yai mifam asina pahalgam attack ki matungda pangthokpa CCS ki anisuba mifam oigani mifam aduda lebak asina lokholakliba section thorang singi matangda khanaraba yai CCS ki mifam adu loraba matungda cabinet committee on political affairs CCPA gi mifam amasu Prime Minister Narendra Modi na mayai tamba lauraga pangthokani hairi mifam aduda Prime Minister Narendra Modi ka loinana Union Defence Minister Rajnath, Home Minister Amit Shah, Union Road Transport Minister Nitin Gadkari, Union Health Minister JP Nadda, Union Finance Minister Nirmala Sitharaman yauna atai senior minister kayasu saruk yaraba yai hairi tungda cabinet ki economic affairs committee ki mifam ama pangthoklaba matungda cabinet mifam amasu pangthokani hairi haiba ufamasi tamjaraga ngasigidi matang saida loishinjari